इंडो चाइना बॉर्डर इंडियन आर्मी चाइनीस आर्मी टेंशन लेनरे हाइबदो खुदक्ता नेशनल न्यूज मीडिया पुनमक्ता संदोख्रे पाउदु ताबदा युमदा लेहौब लंचागी इमुंगदी लैब याद्रबनी ममा हेमादी मचागीदमक अयुक्तगी नुमित चुप्प लाई खुरुमदुना लैरिबदो मची लेंगदे हे ईश्वर इचाबु खुदोंगथिबा अमत्ता थोखनबिगनुको ममाना मथा साबदो उबदा गांथोइना इमा कशु का हेना सिरिसुब मांदी लान कैसुक तौरुई तमो कैसुक तौरुई पाखतकनु इमा हाय कमाइना पाखत लोइदैनोने पाउदा लानगी सेम साब लोइरे काइनका हाइरिदुदी लानगी खुत्सु खुलाई होनबा गारिका मयाम अमा चलिदुदी नंगबो हो अदुदी हानगी फोटो वीडियो हपचिलगा अवोइदब न्यूज चैनल खरना लेबाक्सिदा सेंटिमेंट सागनबो होटनरिनी पाउदा हाइबा खुदिमक लोइना थाजबा याबा नते इमा लूख्रे लेबाक्सिदा तौरिसे पाउ ताद्रे केमता खंगदे पाउ तारे अचुबा मत ओइरमदे भाई हंदक्तिने युम हेक थोक्लकपगा माना यागेरा यारोइगे नुपी थिजनबिरदौ अदुगा थबक्सिसु तोखल्लदौनि गाइखुनिहि नखोइने अइगोंदा गमता थिंगकपा यारोइको अदुगा तामोदि युमदा कैदौरा लैदोइबा बिजनेस तौब्रा कैनो अममाइ तौजसनि युमदा लैरगा तौबा याबा थबक कोकथोंग अमा लैरिसिदि हानगी पाबुंगी ऑटोदो सेमजिनबिरो अदुना फरनीमा मप्पा मंगलेमना गांथोइगी मरक थले हे थबक तो खनबदी हाइरुन सरियादा UN peacemaking mission da handak shomu volunteer oina chahi am chatkani haidana aingondu wamang yankrabani mapagi wadu tabada mama hemadi mathabak phure imai pem aigi jasibu kamaina ngangna du ne tawrisibo bab tadabra hairasu aigi jamu bab taba leiru tare hairasu ne sumaina he ngangna bayada mana thokpa adum tawrakan kongodagi halakbada sining chita halakhibado ma kawra malene इचाने सिपाही होइब्रा हाइबबुने आई हार्ट फेल होइदौरेको ममादो साउनिंग मनखिदुना मपादो अनसिंदुना चैबा हौरे मोइ पाबुं सुमंगाइ साइरिया चटपगी वारीदो हाइरकबदा खरे चैबिखिबा यादब्रो अंगांगना हाइबदा होइ होइ हाइने हेक्ता हाइवानी हे चे चांग प्रोसेस लोइने लोइरगा हाइरकबदुदा कमाइने यारोइ हाइदौरिबनो अदुगा इङोंदसु अमता हाइदोपिरक्तबा करिगी साइरिया चटपनो नमदना नुपी थिजलदौबनी मखोंदने थौरी खर थुजिंद्रगदी मसी अंगांगसे यारोइदौरि गांथोइदी ममागा मपागना सानरिबा वारीदो तुमिना तारी मरक थत्ते पुकनिंगदसु पाखतपदि फावी मबुंगना अमुक खन्ना UN peacekeeping mission na volunteer oiduna chatkani haiba paudu tabada मबुंगी वाखलदा ngasisu thoibibu kaudre haiba nanchagi thabaki poram singna sina ganthoi mayek sengna khang ममांगदा कोंगोदा चटखिबदो ममा मपागी मित्येंगददी चुमना असम चटनिंगदनी चटलिबनी खनखि अदुबु अवाबा थमोइदा मैगी चिंग पुदुना चटखिबनी हाइबदी गांथोइ खक्तमकना खंखि मंगल जौलंचागी मपाना पिरकलिबा यामख्रबा सनियामदो मखोइगी युमिंखोल योंथोक्लगा पिरकपनी खंगलकपदा नुंगाइतबा फाउरे इंखोल लंचागी ममानब हेरोजित की मपाना लहोबनी मधु खंगलकपदा हेरोजित की मपा उनब लाई दादा सेल्दो आई लवर आई अदु यौना मीबो मयम मकई फावब लेतनब सिनगदब मी नते अदुना मखोइगी इंखोल की पतादो दादना खरा हंदोकबिको मंगोल जाओ ऐशु करी हाइगदबनो खंग्रेने तौरिसे मंगलेम की मतौदुदा नुंगाइ मंददना अदुम लौसिलबनीने दादा यारगदी तादना अमुक्तंग हंदोकबिको होय होय आई पिथोख्रगे थोइबी दिल्लीदा लैरक्लिबदो था अमा हेलक्ले अदुबु कॉलेजसु हौद्रे अदुना चथोकफम लैते फोनसु पाइखिरे अयाम्बा मतमदा मागी कादा तुमिना लैखि पुनीना वारी तौरबसु थोइबी होय माइ हाइदा थवैना खुमदे नुमित चुप्पा अमा डायरी अमगा पेन अमगा पाइरगा करी करीनो इदुना अदुमक लैगनी मफम अदुगी वेदरगा युमगदी लापना लैबनीना वाखलदा अवाबा कया पुदुना लैबगा मसादु इनुंग नुंगाइते चिफेट मकोक ngauba मसा चोकथबा चानिंग थकनिंगबा पोक्तबा अदुमक तौई
ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯤꯁꯨ ꯅꯟꯗꯣꯁꯨ ꯊꯋꯥꯏ ꯋꯥꯔꯦ꯫ ꯌꯥꯔꯤꯃꯈꯩ ꯊꯣꯏꯕꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ, ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯗꯨꯅ ꯃꯁꯥ ꯀꯟꯈꯠꯅꯕ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯊꯥ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯗꯥꯏꯋꯥꯏꯗꯗꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕ, ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯆꯥꯗꯦ꯫ ꯆꯥꯕ ꯁꯥꯔꯒ ꯂꯣꯟꯅ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯑꯣꯊꯣꯛꯄ ꯈꯔ, ꯃꯣꯟ ꯃꯈꯥꯗ ꯂꯣꯠꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯕꯥꯊꯔꯨꯝꯗ ꯂꯪꯊꯣꯛꯄ ꯈꯔ, ꯑꯍꯤꯡ ꯆꯨꯞꯄ ꯑꯣꯕꯒꯤ ꯕꯥꯊꯔꯨꯝꯒꯤ ꯐ꯭ꯂꯣꯔꯗ ꯐꯝꯊꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ꯫ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯁꯨꯡꯄꯣꯛ ꯄꯣꯛꯂꯛꯇꯦ꯫ ꯆꯥꯕ ꯇꯥꯔꯕꯁꯨ ꯃꯟꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯏ꯫ ꯆꯥꯔꯤꯕ ꯈꯔꯗꯨꯁꯨ ꯍꯦꯛ ꯆꯥꯕꯒ ꯑꯣꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯈꯥꯡꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯊꯣꯏꯕꯤ ꯀꯦꯂꯦꯟꯗꯔ ꯑꯃ ꯂꯣꯟꯅ ꯁꯦꯝꯃꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ, ꯊꯥ ꯃꯁꯤꯡ ꯆꯦꯛꯁꯤꯟꯅ ꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯦꯂꯦꯟꯗꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯇꯝ ꯄꯥꯔꯤ꯫ ꯊꯥꯕꯨꯡ ꯃꯁꯤꯡ ꯃꯈꯨꯠ ꯊꯦꯛꯂꯤ꯫ ꯃꯈꯨꯠꯅ ꯃꯕꯨꯛꯇ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯤꯍꯨꯜ ꯐꯪꯅꯅꯕ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯨꯠ ꯊꯝꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯈꯠꯄ ꯍꯦꯜꯂꯤꯉꯩ ꯂꯟꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯋꯥꯕ ꯈꯥꯡꯕꯗ ꯂꯟꯆꯥꯕꯨ ꯁꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯇꯝꯗ ꯃꯈꯨꯠꯅ ꯃꯕꯨꯛꯇ ꯇꯞꯅ ꯊꯝꯗꯨꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯗ ꯂꯤꯔꯤ꯫ ꯏꯃꯥꯒꯤ ꯊꯋꯥꯏ ꯊꯥꯕꯨꯡ 3 ꯈꯛꯇꯅꯤ ꯏꯃꯥ ꯏꯆꯥꯅ ꯋꯥꯅ ꯈꯥꯡꯒꯗꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯆꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯂꯝ ꯍꯦꯜꯂꯒ ꯏꯃꯥꯕꯨ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯆꯠꯂꯗꯧꯅꯤ꯫ ꯏꯆꯥ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯁꯦ ꯅꯪꯕꯨ ꯀꯌꯥ ꯂꯨꯅ ꯂꯣꯠꯅ ꯋꯥꯅ ꯊꯝꯖꯔꯤ ꯍꯥꯏꯕꯗꯣ ꯄꯄꯥꯅ ꯈꯪꯂꯛꯄꯗ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯄꯄꯥꯗꯤ ꯅꯪ ꯂꯥꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯄꯄꯥ ꯁꯣꯏꯗꯅ ꯀꯞꯀꯅꯤ꯫ ꯏꯃꯥ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯏꯃꯥ ꯏꯆꯥ ꯂꯣꯟꯅ ꯂꯩꯁꯤꯀꯣ꯫ ꯏꯃꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯏꯆꯥ ꯃꯁꯥ ꯐꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯃꯥꯒꯤ ꯊꯋꯥꯏ꯫ ꯑꯍꯤꯡ ꯆꯨꯞꯄ ꯂꯟꯆꯥ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯇꯨꯝꯊꯕ ꯈꯨꯗꯤꯡ ꯑꯀꯤꯕ ꯃꯪꯂꯥꯟꯅ ꯃꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧꯁꯨ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯏ꯫ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯔꯝ ꯂꯩꯇ ꯃꯁꯥꯗꯨ ꯄꯥꯈꯠꯄ, ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ꯫ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯊꯣꯏꯕꯤꯅ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ? ꯃꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯏꯄꯥꯛꯇ ꯍꯦꯟꯅ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯃꯌꯥꯝ ꯑꯁꯤ ꯈꯟꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯋꯥꯈꯜꯗꯨ ꯈꯟꯈꯤꯕ ꯑꯃꯗꯒꯤꯁꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯎꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯑꯋꯥꯕ, ꯃꯃꯥꯒꯤ ꯃꯇꯧ, ꯉꯥꯟꯊꯣꯏꯒꯤ ꯃꯥꯏꯊꯣꯡ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯄꯥꯒꯤ ꯒꯥꯔꯤ ꯇꯥꯌꯔ ꯑꯌꯥꯗꯕꯗꯨ ꯐꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯃꯥꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯃꯃꯥꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯟꯆꯥ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯩ, ꯅꯄꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯛꯏꯅꯦꯍꯦ ꯅꯣꯏꯕꯣ꯫ ꯄꯥꯕꯨꯡꯕꯣ, ꯀꯗꯥꯏꯗꯅꯣ ꯏꯃꯥ? ꯁꯤꯡꯖꯃꯩꯒꯤ ꯂꯩꯊꯣꯔꯛꯄ ꯑꯗꯥꯏꯋꯥꯏꯗꯅꯦꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯖꯦꯅꯤꯝꯁꯇ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯈꯠꯂꯦ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯁꯤꯜꯂꯨ, ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯄꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯍꯥꯏꯔꯣ? ꯂꯣꯏꯁꯤꯜꯂꯨ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯂꯟꯆꯥ ꯃꯃꯥꯒ ꯉꯥꯟꯊꯣꯏꯒ ꯄꯨꯔꯒ ꯖꯦꯅꯤꯝꯁ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯃꯄꯥꯕꯨ ꯄꯨꯈꯠꯂꯛꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯣꯇꯣꯗ ꯊꯦꯡꯖꯤꯜꯂꯛꯄ ꯅꯨꯄꯥꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯗꯣꯛꯇꯔ ꯎꯅꯗꯨꯅ ꯃꯄꯥꯒꯤ ꯀꯟꯗꯤꯁꯟ ꯍꯪꯉꯤ꯫ ꯗꯣꯛꯇꯔ, ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯤꯕꯨ?
ꯌꯦꯠꯀꯤ ꯈꯣꯡꯁꯦ ꯇꯦꯛꯂꯤ, ꯈꯨꯗꯛꯇ ꯁꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯑꯗꯨꯒ ꯀꯣꯛꯁꯤ CT ꯁ꯭ꯀꯦꯟ ꯑꯃꯁꯨ ꯂꯧꯅꯕ ꯇꯧꯁꯤ. ꯍꯣꯏ ꯗꯣꯛꯇꯔ. ꯅꯔꯁꯇ ꯂꯩꯒꯗꯕ ꯍꯤꯗꯥꯛ ꯂꯣꯏꯅ ꯏꯈ꯭ꯔꯕꯅꯤ, ꯑꯊꯨꯕꯗ ꯂꯩꯕꯤꯔꯨꯔꯣ. ꯐꯅꯤ ꯗꯣꯛꯇꯔ. ꯂꯟꯆꯥ ꯈꯨꯗꯛꯇ ꯐꯥꯔꯃꯥꯁꯤꯗ ꯆꯠꯇꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯩꯔꯨꯔꯦ. ꯗꯣꯛꯇꯔꯁꯤꯡꯁꯨ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯊꯤꯟꯊꯗꯅ ꯆꯪꯈ꯭ꯔꯦ. ꯃꯃꯥꯗꯤ ꯀꯞꯄꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ. ꯉꯥꯟꯊꯣꯏꯁꯨ ꯃꯈꯨꯠꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ. ꯂꯟꯆꯥ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ. ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒ ꯃꯆꯜꯒꯕꯨꯁꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯣꯠꯅꯩ. ꯏꯃꯥ, ꯀꯞꯀꯅꯨ. ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏ. ꯉꯥꯟꯊꯣꯏ, ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏ. ꯀꯞꯀꯅꯨ. ꯃꯄꯥꯕꯨ ꯊꯦꯡꯖꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯁꯣꯏꯈ꯭ꯔꯤꯕꯗꯨ ꯃꯁꯥꯅ ꯌꯥꯖꯅ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯦꯜꯅ ꯐꯍꯟꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯃꯄꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈ꯭ꯔꯕꯗꯤ ꯈꯜꯂꯨꯕꯗ ꯂꯟꯆꯥ ꯇꯧꯐꯝ ꯈꯪꯗꯦ. ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ. ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ. ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗꯤ ꯑꯣꯏꯍꯧꯗ꯭ꯔꯤ. ꯑꯗꯨꯕꯨ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯗꯨ ꯃꯇꯝ ꯈꯔꯗꯤ ꯁꯤꯃꯦꯟ ꯌꯣꯝꯗꯨꯅ ꯊꯝꯕ ꯇꯥꯔꯤ. ꯊꯕꯛ ꯏꯪꯈꯥꯡ ꯑꯔꯨꯝ ꯑꯌꯥꯡ ꯀꯥ ꯍꯦꯟꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯏ. ꯍꯞꯇꯥ ꯑꯃ ꯗꯣꯛꯇꯔꯗ ꯂꯩꯕꯗꯨ ꯂꯟꯆꯥꯅ ꯂꯣꯏꯅꯃꯛ ꯆꯦꯟꯕꯅꯤ. ꯃꯔꯨ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯕ ꯄꯨꯏ. ꯗꯤꯆꯥꯔꯖ ꯇꯧꯔꯒ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯕꯗꯨꯁꯨ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯇꯥꯏ. ꯉꯥꯟꯊꯣꯏꯕꯨꯗꯤ マギ ꯃꯊꯧꯗ ꯀꯥꯏꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯅ ꯂꯟꯆꯥꯅ ꯃꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯆꯠꯂꯅꯨ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤ. ꯇꯧꯒꯗꯧꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗꯒꯤ ꯇꯧꯒꯅꯤ? ꯅꯄꯥꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯨ ꯈꯪꯄꯤꯛ ꯄꯤꯛꯁꯤꯜꯂꯤ. ꯄꯥꯈꯠꯅ ꯃꯃꯥꯗ ꯍꯪꯂꯛꯏ. ꯏꯃꯥ, ꯄꯥꯕꯨꯡꯁꯦ ꯊꯕꯛ ꯁꯨꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄ꯭ꯔꯣ ꯗꯣꯛꯇꯔꯅ? ꯃꯇꯝ ꯈꯔꯗꯤ ꯁꯨꯍꯟꯈꯤꯅꯨ ꯍꯥꯏꯔꯛꯏ. ꯃꯇꯝ ꯈꯔ ꯍꯥꯏꯔꯤꯕꯁꯦ ꯊꯥ 3-4ꯃꯨꯛꯅꯤ. ꯂꯩꯇꯕ ꯑꯩꯈꯣꯏꯗꯗꯤ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤꯗꯣ. ꯍꯥꯟꯅꯗꯒꯤ ꯀꯣꯟꯅꯗꯗꯅ ꯂꯩꯔꯤꯉꯩ ꯅꯄꯥꯅ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯇꯥꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ. ꯂꯟꯆꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯁꯥꯁꯦ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥ ꯊꯕꯛꯇꯨ ꯆꯠꯂꯅꯨ. ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯣ. ꯑꯗꯨꯗ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯇꯥꯏꯅꯦ ꯏꯕꯨꯡꯉꯣ. ꯅꯄꯥꯁꯨ ꯉꯝꯃꯔꯣꯏ. ꯑꯩꯅ ꯈꯔ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤꯅꯦ. ꯏꯃꯥ, ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯔꯨꯅꯨ. ꯑꯩ ꯄꯥꯕꯨꯡꯒꯤ ꯑꯣꯇꯣꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯧꯔꯒꯦ ꯏꯃꯥ. ꯏꯕꯨꯡꯉꯣ, ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯃꯣ. ꯁꯦꯜꯅ ꯂꯨꯕ ꯅꯠꯇꯦ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯃꯔꯨꯅꯤ. ꯁꯦꯜꯗꯤ ꯄꯥꯏ ꯑꯃ ꯇꯧꯔꯒ ꯏꯃꯥꯅ ꯁꯤꯟꯒꯅꯤ. ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯦ, ꯂꯥꯏꯔꯤꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅꯧ. ꯌꯥꯅꯤ ꯏꯃꯥ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯠꯂꯒ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯄꯥꯔ ꯂꯣꯏꯔꯦ. ꯍꯦꯟꯅ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯔꯤꯚꯤꯖꯟ ꯆꯠꯀꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯏꯃꯥ. ꯏꯕꯨꯡꯉꯣ, ꯅꯄꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯃꯇꯥꯡ ꯃꯇꯝꯅꯅꯤ, ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ. ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯀꯩꯗꯧꯕꯩ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯅꯣ? ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯅꯄꯥꯒ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯟꯅꯈꯤꯁꯤ. ꯁꯦꯜ ꯇꯥꯟꯕꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯃꯛꯑꯣꯏꯅꯦ. ꯏꯃꯥ, ꯄꯥꯕꯨꯡꯗ ꯑꯩ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯦꯕ. ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦ. ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯨꯔꯣ. ꯍꯌꯦꯡ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ. ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯤꯡ ꯑꯗꯨ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯤ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯂꯝꯆꯠ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯅꯥꯏꯍꯜꯂꯤ. ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯉꯟꯅ ꯂꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯟꯆꯥꯁꯨ ꯑꯃ ꯑꯣꯏꯔꯤ. ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯦꯜ ꯇꯥꯟꯍꯟꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯅ ꯎꯄꯥꯏ ꯂꯩꯔꯛꯇꯦ. ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯍꯧꯕ ꯇꯥꯏ. ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯄꯥꯒꯤ ꯑꯣꯇꯣꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯅꯤ. ꯑꯗꯨꯒ ꯃꯊꯧ ꯇꯧꯕ ꯑꯃꯨꯛ ꯍꯧꯒꯅꯤ. ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯨ ꯋꯥꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯂꯟꯆꯥ ꯋꯥꯏ ꯍꯥꯏꯗꯦ. ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯏ.
ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯂꯟꯆꯥꯒꯤ ꯍꯩꯅꯕꯤꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ꯫ ꯃꯇꯝ ꯑꯔꯦꯝꯕ ꯂꯩꯕꯗ ꯑꯣꯇꯣ ꯃꯅꯨꯡꯗ ꯄꯦꯁꯦꯟꯖꯔ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ GK ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯥꯕ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗꯨꯅ ꯋꯥꯈꯜꯗꯨ ꯆꯤꯜꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏ ꯋꯥꯈꯜ ꯋꯥꯕ ꯈꯔꯗꯤ ꯐꯩ꯫ ꯑꯗꯨꯕꯨ ꯂꯟꯆꯥ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯀꯅꯥ ꯈꯪꯍꯟꯗ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯟꯆꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯤ꯫ ꯃꯁꯥꯅ ꯋꯥꯏ ꯁꯪꯗꯕꯒ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯅ ꯂꯣꯟꯅ ꯂꯩꯅꯕ ꯍꯣꯠꯅꯕꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯃꯇꯧ ꯑꯃꯠꯇ ꯎꯠꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯀꯔꯤꯒꯤ ꯈꯪꯂꯛꯂꯣꯏ ꯅꯣꯡꯃꯗꯤ? ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯕ? ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯅꯟꯗꯣꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯏꯕꯤꯗꯤ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯆꯥ ꯆꯥꯅꯤꯡꯂꯛꯄ ꯐꯥꯎꯏ꯫ ꯃꯁꯥꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛꯇꯨ ꯃꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯃꯤꯟꯅꯩ꯫ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝꯅ ꯊꯣꯡꯕ ꯅꯠꯇꯦ꯫ ꯗꯦꯜꯂꯤꯗ ꯂꯩꯖꯔꯕꯁꯨ ꯌꯨꯝꯒꯤ ꯆꯝꯊꯣꯡ ꯀꯥꯡꯍꯧ ꯇꯧꯕꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯇꯨ ꯀꯣꯊꯗꯨꯅ ꯌꯥꯝꯅ ꯆꯥꯅꯤꯡꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯍꯨꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯊꯦꯡꯅꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯥꯊꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯊꯣꯏꯕꯤꯅ ꯕꯥꯊꯔꯨꯝꯗ ꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯨꯅꯤ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯕꯥꯊꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯕꯦꯁꯤꯟꯗ ꯃꯃꯥꯏꯗꯨ ꯍꯥꯏꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯀꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯐꯤꯚꯝ ꯑꯗꯨ ꯄꯨꯅꯤ ꯃꯊꯥ ꯁꯥꯏ꯫ ꯆꯤꯡꯅꯕꯅ ꯃꯁꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯀꯥꯔꯛꯏ꯫ ꯄꯨꯅꯤ ꯊꯣꯏꯕꯤꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯗꯤ ꯃꯗꯨꯒ ꯆꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯈꯨꯠꯅ ꯃꯣꯟꯗ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯤ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤ, ꯅꯪ ꯏꯃꯥꯆꯥꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯅꯁꯥꯗꯨ ꯀꯔꯤ ꯇꯧꯏ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥꯆꯥ꯫ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯒ ꯅꯁꯥꯗꯨꯗ ꯅꯥꯎꯁꯨꯅꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯁꯨꯡꯆꯥ ꯆꯥꯗꯦ꯫ ꯏꯃꯥꯆꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯆꯥꯅꯤꯡꯗꯕꯒꯤ ꯆꯥꯗꯕꯅꯤ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯅꯪ ꯏꯃꯥꯆꯥꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯂꯩꯕ ꯌꯥꯒꯗꯧꯔꯤꯒꯦ? ꯏꯃꯥꯆꯥ, ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯄꯥꯕꯨꯡꯆꯥꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯍꯥꯏꯌꯨ꯫ ꯏꯃꯥ ꯅꯪꯕꯨ ꯀꯩꯁꯨ ꯉꯥꯡꯂꯣꯏꯅꯦ꯫ ꯏꯃꯥꯆꯥ, ꯑꯩ ꯏꯃꯥꯆꯥ ꯍꯣꯏꯗ ꯍꯥꯏꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤ? ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯃꯟꯗꯣꯝꯆꯥꯒꯤ ꯃꯃꯥꯡꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯥꯆꯥ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯊꯣꯏꯕꯤ, ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕꯗꯤ? ꯊꯥ 3 ꯏꯁ! ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯅꯪꯕꯣ? ꯏꯃꯥꯆꯥ, ꯑꯩ ꯌꯨꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯏꯃꯥꯆꯥ꯫ ꯋꯥꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯗ꯫ ꯃꯊꯪ ꯁꯨꯝ ꯂꯨꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯄꯨꯅꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯃꯐꯝꯁꯦ ꯀꯝꯗꯧꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯝꯒꯅꯤ ꯈꯟꯕꯗ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯟꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯪꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯊꯣꯏꯕꯤꯅ ꯇꯥꯔꯕꯗꯤ ꯐꯤꯚꯝ ꯑꯁꯤꯒ ꯀꯔꯤ ꯑꯣꯏꯒꯅꯤ? ꯊꯣꯏꯕꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯃꯆꯥꯕꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏ ꯁꯣꯛꯅ ꯃꯟꯗꯣꯝꯆꯥꯗ ꯍꯥꯏꯖꯩ꯫ ꯏꯃꯥꯆꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫
ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯏꯃꯥꯆꯥ ꯃꯥꯗꯤ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯃꯥ ꯀꯩꯝꯇ ꯈꯪꯂꯝ ꯃꯥꯅ ꯈꯪꯂꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯏꯃꯥꯆꯥ ꯊꯣꯏꯕꯤ ꯄꯥꯈꯠꯀꯅꯨ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯣ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯂꯨꯁꯤ ꯄꯣꯊꯥꯔꯣꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯄꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯊꯣꯏꯕꯤꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯗꯣ ꯅꯟꯗꯣ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯁꯥꯅꯩ ꯏꯇꯩꯅ ꯑꯉꯥꯡꯁꯤꯗ ꯑꯁꯨꯛ ꯂꯥꯛꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯍꯦꯛꯇ ꯄꯥꯏꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯔꯤ ꯁꯥꯔꯦ ꯏꯃꯨꯡ ꯑꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯃꯥꯏꯅ ꯊꯣꯏꯕꯤꯗ ꯑꯩꯈꯣꯏ ꯇꯝꯒꯗꯧꯔꯤꯒꯦ ꯋꯥꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯦꯔꯣꯖꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯏꯃꯨꯡꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯪꯗꯣꯛꯁꯤꯔꯣ ꯑꯩꯅ ꯍꯪꯈ꯭ꯔꯕꯅꯤꯅꯦ ꯃꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯅꯤ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯄꯥꯞ ꯄꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗ ꯀꯣꯜ ꯇꯧꯏ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯃꯃꯥ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯥꯕꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯏ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨ ꯃꯄꯥ ꯃꯪꯒꯣꯜꯖꯥꯎꯕꯨ ꯄꯦꯟꯗꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯅ ꯋꯥꯁꯤꯜꯂꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯅꯈꯣꯏꯗ ꯍꯥꯏꯗꯕ꯭ꯔꯣ ꯏꯁꯨꯗꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯒꯦ ꯍꯥꯏꯖꯕꯗ ꯅꯈꯣꯏꯅ ꯅꯝꯗꯅ ꯀꯥꯏꯅꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯤꯔꯨꯗꯧꯔꯤ ꯏꯃꯨꯡꯗꯨꯅ ꯅꯣꯟꯖꯗꯨꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯏꯐ ꯐꯖꯅ ꯌꯥꯅꯔꯝꯂꯒꯗꯤ ꯉꯁꯤ ꯃꯊꯥ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯥꯈꯤꯗ꯭ꯔꯣ ꯅꯈꯣꯏꯅꯦ ꯅꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦꯀꯣ ꯅꯈꯣꯏ ꯃꯪꯒꯣꯜꯖꯥꯎ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗꯦ ꯃꯊꯥ ꯁꯥꯅ ꯎꯪꯗꯨꯅ ꯐꯝꯂꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯍꯌꯦꯡꯃꯛ ꯗꯦꯜꯂꯤꯗ ꯆꯠꯂꯨ ꯑꯗꯨꯒ ꯀꯟꯗꯤꯁꯟꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯪꯗꯣꯛ ꯊꯣꯏꯕꯤꯅꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯝꯒꯗꯧꯔꯤꯁꯤꯕꯣ ꯃꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯒꯦ ꯅꯟꯗꯣꯗꯁꯨ ꯑꯩ ꯄꯥꯎꯗꯣ ꯍꯥꯏꯈ꯭ꯔꯒꯦ ꯉꯥꯟꯊꯣꯏ ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯝꯃꯤ ꯑꯃꯨꯛ ꯍꯟꯒꯠꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯕꯨꯡꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯗ ꯋꯥꯖꯩ ꯑꯌꯨꯛꯇ ꯃꯃꯥ ꯂꯩꯃꯅ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯄꯨꯅꯤꯗ ꯍꯪꯉꯤ ꯄꯨꯅꯤ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦꯅꯦ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯃꯥꯕꯣ ꯀꯥꯡꯈꯜꯁꯨ ꯍꯧꯒꯠꯍꯧꯗꯦ ꯕꯥꯊꯔꯨꯝꯗꯁꯨ ꯂꯩꯍꯧꯗꯦꯅꯦ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯔꯝꯕ ꯌꯥꯏ ꯏꯆꯦ ꯃꯊꯛꯇ ꯂꯩꯒꯟꯕꯅꯤ ꯑꯩ ꯃꯊꯛꯇꯁꯨ ꯀꯥꯔꯨꯔꯕꯅꯤꯅꯦ ꯅꯪꯕꯣ ꯂꯩꯍꯧꯗꯦꯅꯦ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯥꯗꯤ